Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest. Good afternoon, LTV ki test of cartoon ki mahau meng ta views wa hamatara mu seri mron si fala phong pa si sing ki cartoon sing da cartoon ni sina kari haining liba kari phone liba kari wa khalang ni ba do miam sino ga thamjage aham de lakhajage sanga express ki onthok pani da ida onthok pani da ba cartoon si yeng view akoi police na motorcycle to ba na ma check to gi sin ne da hajikan si motorcycle sing si akoi Makon Chau silencer pipes is no naga oh hapsen navigi su police na ngaitana phagat pa the lorner takhai ba meama ton ba to pa station utawi tauna dum akoi habji numida theng wada yengo padak tawraga thobu makon dum tani adaida police te phare check tawre to phara kan sida police na haibni gari makol bu fak kari de nuai no ango afai dauna na haibni adaida amas de khume sir sawena khang dabgi tawbani Numidangi atheng bada fak thawbasidi bit amani aigi chane binasu ai chatle haibasi khangli bani na khumak pani ma thawri do mai nuksina jawdana khangbi sum nok no haning ba hai tare do hajik myam dawri haji motorcycle na te ton ba kogi four wheeler hai tare car su makon se bang na race ki kogi formula 1 ki type to ba the silencer hap ga tum thawba kachanda dagi sati ba thomjan ba nam ki yo duni gari ema thomjalakpudi manga turuk soktuna school van angang soktuna mu yoy dina koi manipur se duna fanam fai fanam tawi police na su fa dana koi gi myam de tawni adu ta so adum hengalak ba ai tare su myam leiba adu mana kai gino phak law sem bit ni ga hai gumba mana magi khanga jebi duna ma chale khangna bani ga ga du phagi ne du masi phatte kana de makol se noise pollution thokpa ta badangam da myama yaw bo khotpa myama yawri padani adumba na sing zu inkhalak pani aduna mong to ba du inkhalak ba si na bo loi tong da ne du kitang mature oina khangna adu inkhalak ba da mature yu ya ponte aduna to hani bi apamba si da choba message ma pi ba cartoonin thamjage mathang da leisina koi sana le baki loire dana haibdu loire dana si da koi gi hal ani ka wai sana ba de kai bani goi da mayam de top ba ni saram du se Ichan pina nupa chelak paridana ma ungale re me kedore ma sa putuni ichan pina akoi nupa ma pusilak pai mong ni ichan pina nupa ma chelak paridana koi chen nupa na pi chen me du ulta ni nupi nupa chen me da amase is adu di pau haidok badi nupi ga tna chat patare ne nupa mem gi di koi chen ro ko nupa mem na chalaga pau haidok pa khotok pa tawne na nupi mem ne chela amina du de koi pi ngak na chat patari ne ka na ga sum oi ba ya badi yar wai adu sum phawrak pa nok chu nok ni mang hak to bo wakhal da duga thoi kai chu lei ponte akoina sida hai bo ne aduna koi lohong matung da koi ni pi mem da yaung en ba koi ningon ma kai na lei ba mayam ma yaung en ga lei ba mayam su yaw da na te adum gi pi mem du da ne aduna sum su oirak pa yar wai hai ni ngai chu lei ponte adu wakhal da thamak pa cartoon ni na thamjage Masang the Laisna Koi Ponapamgi, Balohe Haduni Balohe is the Tabak Shuna, but I Manausi very Shanabane, Adeda, mind the Pisna Hide. O Siemna Manipugilam Kairoi, in GM for Mangalo High Cray and Haiba, the mind the Pasna. Kadi, Som dana, Mina, Quigilam, low in the Munduna Kudum and Crebasibona, Sanakanda Koi, Lam in GM Mangala Bro, Yengu, exchanging view, lame the Taru Habigi, Power Quatum, social media, the Carita Mayamna. Sem to khodo thado ko myam su ufang mune duna leiribu situations na ne koi press release gi ona toba media da paper target gi wafam thokpa tu oga thabo na torok pasina hena phaba pamnarak pa dunia da lamin chi bo mang hoina chin da bungan son ba somna taksel e
ꯁꯦꯛꯃꯥꯏ ꯌꯧꯕ ꯀꯥꯏꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡ ꯌꯧꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯁꯦꯛꯃꯥꯏꯗ ꯂꯩꯕ ꯇꯣꯉꯥꯟꯕ ꯔꯤꯖꯣꯔꯠ ꯃꯌꯥꯝꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯕ ꯕꯝꯕꯨꯁ ꯏꯟ ꯀꯥꯏꯗ ꯂꯣꯏ ꯊꯨꯒꯥꯏꯗꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯊꯣꯛꯈ꯭ꯔꯕꯅꯤ ꯁꯦꯛꯃꯥꯏ ꯑꯁꯤ ꯏꯝꯐꯥꯜꯗ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯅꯣ ꯅꯛꯈ꯭ꯔꯕ ꯂꯝꯅꯤ ꯀꯤꯂꯣꯃꯤꯇꯔ 10 ꯐꯥꯔꯝꯃꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯖꯒꯥꯅꯤ ꯑꯗꯨꯅ ꯁꯨꯝꯕꯁꯤꯗꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯒꯁꯤ ꯃꯌꯥꯝ ꯍꯪꯅꯔꯤꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯕ ꯇꯦꯂꯤꯚꯤꯖꯟꯗ ꯈꯕꯔꯗ ꯀꯩꯗ ꯃꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯋꯥꯍꯩ ꯂꯥꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯦ ꯁꯤꯗ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯣ ꯐꯥꯒꯤꯅꯤ ꯇꯧꯔꯤꯁꯦ ꯃꯨꯔꯇꯤ ꯑꯣꯏꯅ ꯂꯩꯔꯤꯅꯤ ꯃꯨꯔꯇꯤꯁꯤꯗ ꯌꯥꯜꯂꯒ ꯃꯌꯥꯝꯁꯦ ꯂꯩꯁꯨ ꯀꯠꯄꯅꯤ ꯑꯗꯨꯅ ꯊꯑꯣꯏꯅ ꯀꯠꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯥꯔꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄꯨꯕ ꯌꯥꯕꯅꯤ ꯂꯩꯁꯤꯗ ꯃꯌꯥꯝ ꯂꯩ ꯀꯠꯂꯕꯅꯤ ꯑꯗꯨ ꯃꯨꯔꯇꯤꯗꯨ ꯂꯩꯔꯤꯕꯗ ꯃꯥ ꯁ꯭ꯇꯦꯆꯨ ꯂꯦꯞꯄ ꯂꯩꯔꯦ ꯂꯩꯁꯤꯗ ꯂꯩꯔꯦꯅ ꯃꯥꯅ ꯄꯤꯔꯛꯄꯩ ꯃꯑꯣꯡꯅꯦ ꯑꯗꯨꯅ ꯌꯥꯝ ꯐꯅꯤ ꯁꯥꯔꯒ ꯃꯌꯥꯝ ꯀꯠꯄꯒꯤꯅꯤ ꯑꯗꯣ ꯑꯅꯤ ꯊꯣꯛꯅ ꯑꯄꯥꯝꯕ ꯄꯨꯕ ꯌꯥꯏ ꯃꯨꯔꯇꯤꯗꯨꯅ ꯄꯤꯔꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯃꯊꯟꯇ ꯂꯦꯞꯆꯔꯒ ꯃꯥꯕꯨ ꯂꯤꯗꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯃꯥꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯗꯨꯗ ꯀꯠꯍꯟꯕ ꯑꯗꯨꯃꯥꯏꯅ ꯄꯨꯔꯛꯄ ꯑꯥꯔꯊꯁꯦ ꯃꯅꯨꯡ ꯑꯅꯤ ꯊꯣꯛꯅ ꯄꯨꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯄꯤꯕꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯝ ꯑꯆꯧꯕ ꯂꯤꯗꯔꯁꯤꯅ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯃꯌꯥꯝ ꯇꯧꯔꯒ ꯃꯥꯕꯨ ꯂꯤꯗꯔ ꯁꯥꯍꯟꯕ ꯀꯠꯍꯟꯕ ꯑꯗꯨꯒ ꯑꯐꯥꯎꯕ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤ ꯑꯃꯅ ꯑꯗꯨꯝ ꯄꯤꯔꯛꯄ ꯑꯗꯨꯒꯤ ꯑꯅꯤ ꯊꯣꯛꯅ ꯄꯨꯕ ꯌꯥꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯁꯤꯗ ꯑꯍꯜ ꯑꯅꯤꯈꯛ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗ ꯑꯃꯁꯤꯅ ꯍꯥꯏꯔꯦ ꯃꯃꯥꯟꯅꯕ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯈꯔ ꯃꯤꯌꯥꯏ ꯆꯜꯂꯛꯄ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯌꯥꯎꯕꯅꯤꯅ ꯄꯥꯛ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯅ ꯍꯧꯖꯤꯛ ꯂꯩꯕ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯤꯗꯤ ꯂꯥꯛꯂꯤꯕ ꯇꯥꯡ 3 ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯀꯝꯄ꯭ꯂꯤꯠ ꯐꯥꯔꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯅ ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯗꯦ ꯑꯗꯩ ꯀꯅꯥꯒꯨꯝꯕꯅ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯗꯦ ꯑꯃꯅ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠꯅ ꯄꯥꯂꯟ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯣꯔꯤ ꯑꯃꯠꯇ ꯃꯥꯟꯅꯗ꯭ꯔꯤ ꯃꯣꯠꯁꯤ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯤꯗꯤ ꯃꯌꯥꯝ ꯊꯣꯛꯄ ꯑꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯃꯈꯛꯇꯪ ꯑꯣꯏꯕꯒꯤ ꯃꯌꯥꯝ ꯍꯥꯏꯅꯩ ꯑꯗꯨꯅ ꯍꯥꯏꯅꯕ ꯃꯌꯥꯝꯁꯨ ꯂꯩꯅꯤ ꯃꯌꯥꯝꯅꯤ ꯃꯥ ꯊꯣꯛꯄꯅꯦ ꯇꯧꯗꯣꯏꯁꯤ ꯑꯃꯅ ꯃꯤꯀꯞ ꯊꯣꯛꯄ ꯑꯃꯅ ꯕ꯭ꯂꯦꯛ ꯗꯦ ꯑꯗꯩ ꯑꯃꯅ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯗꯦ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯃꯇꯪ ꯁꯤꯃ ꯇꯧꯁꯦꯅ ꯇꯧꯕ ꯅꯠꯇꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯨ ꯑꯩꯈꯣꯏ ꯉꯥꯛꯄꯤꯔꯅꯤ ꯌꯨ ꯁꯤ ꯑꯦꯝꯒ ꯑꯩꯈꯣꯏ ꯑꯃꯨꯀꯣꯒ ꯇꯧꯕꯗ ꯑꯗꯨꯝ ꯗ ꯒ꯭ꯔꯦꯠ ꯖꯨꯟ ꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦꯅ ꯑꯃꯅ ꯒ꯭ꯔꯦꯠ ꯖꯨꯟ ꯔꯥꯏꯖꯤꯡ ꯇꯧꯕꯗ ꯄꯨꯟꯁꯤꯜꯂꯒ ꯇꯧꯈꯤꯕꯁꯤꯅ ꯃꯌꯥꯝꯅ ꯃꯥꯟꯅꯔꯀꯥꯟꯗ ꯇꯧꯕꯗꯨꯅꯤ ꯃꯌꯥꯝ ꯄꯥꯝꯃꯤꯁꯦ ꯑꯃꯅ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯗꯦ ꯍꯥꯏꯅꯤ ꯑꯃꯅ ꯕ꯭ꯂꯦꯛ ꯗꯦ ꯍꯥꯏꯅꯤ ꯑꯃꯅ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠ ꯍꯥꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯆꯣꯏ ꯃꯥꯅ ꯊꯣꯛꯄ ꯇꯧꯕ ꯃꯃꯤ ꯑꯃ ꯇꯥꯕꯁꯤꯅ ꯑꯗꯨꯅ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯌꯥꯎꯁꯟꯕꯅꯤꯅ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤ ꯂꯣꯏꯔꯣꯏꯗꯧꯔꯤ ꯁꯤꯅꯤ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝꯗ ꯑꯄꯪꯕ प्रजा ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄ꯭ꯂꯦꯌꯔ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤꯅ ꯑꯗꯨꯝ प्रजाꯁꯤꯡ ꯑꯗꯨꯝ ꯄ꯭ꯂꯦꯌꯔ ꯑꯣꯏꯕ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯃꯌꯥꯝ ꯂꯥꯎꯅꯔꯣ ꯈꯣꯠꯅꯔꯣ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯥ ꯊꯛꯃꯤꯟꯅꯕ ꯈꯨꯠꯁꯛ ꯍꯦꯟꯁꯦꯛ ꯇꯧꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯅꯕꯗꯨꯅꯤ ꯑꯗꯨ ꯀꯟꯅ ꯉꯥꯡꯉꯨꯔꯁꯨ ꯌꯥꯗꯕ ꯈꯔ ꯇꯧꯗ ꯌꯥꯗꯕꯒꯤ ꯀꯟꯅ ꯉꯥꯡꯉꯨꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯗꯦꯕꯂꯞꯃꯦꯟ ꯋꯥꯔꯛꯀꯤ ꯄꯤꯊꯕꯤꯔꯛꯇꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯊꯥꯗꯣꯛꯄꯤꯗ꯭ꯔꯦ ꯄꯩꯁꯥ ꯊꯥꯗꯣꯛꯄꯤꯗ꯭ꯔꯦꯅ ꯇꯧꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯗꯨꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯗ ꯁꯤꯅꯤ ꯑꯗꯨꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯌꯥꯎꯕꯅꯤꯅ ꯄꯥꯛ ꯂꯣꯏꯁꯤꯜꯂꯣꯏꯗꯣꯔꯤ ꯃꯐꯝ ꯊꯝꯕꯁꯤꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯅ ꯍꯋꯥꯗꯣ ꯂꯩꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯄꯨꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯋꯥꯠꯂꯝꯕꯒꯤ ꯒ꯭ꯌꯥꯟ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯃꯑꯣꯡꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯎꯗꯕ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯄꯨꯛ ꯃꯅꯨꯡꯗ ꯀꯥꯇꯤ ꯌꯥꯎꯔꯝꯕ ꯐꯣꯠꯆꯤꯟ ꯂꯣꯏꯔꯀꯥꯟꯗ ꯑꯗꯒꯤ ꯕꯦꯟꯗꯦꯖ ꯌꯥꯎꯔꯝꯕ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯃꯌꯥꯝ ꯌꯥꯝ ꯌꯥꯎꯏ ꯁꯤꯒꯤ ꯀꯥꯔꯇꯨꯟ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯊꯥꯁꯨ ꯌꯥꯅꯕ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯊꯥꯗ꯭ꯔꯤꯉꯩꯗ ꯂꯥꯏꯌꯦꯡꯕꯒꯤ ꯕꯤꯜꯗꯣ ꯍꯥꯟꯅ ꯎꯠꯁꯜꯂꯣ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯊꯥꯗꯁꯨ ꯌꯥꯅꯤꯒ ꯍꯥꯏꯕꯒꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯗꯨꯝ ꯑꯍꯨꯝ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯁꯦ ꯅꯍꯥꯟ ꯉꯔꯥꯡꯅ ꯌꯥꯎꯈꯤꯗꯣ ꯃꯥꯁꯦ ꯏꯟꯀꯝ ꯈꯔ ꯂꯥꯛꯄ ꯃꯥꯜꯂꯤ ICUꯗ ꯊꯝꯖꯤꯜꯂꯨꯒ ꯍꯥꯏꯕꯒꯨꯝꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯈꯔ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯄꯩꯁꯥ ꯐꯪꯅꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯗꯨꯁꯨ ꯈꯔꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯑꯍꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯦꯁꯊꯦꯁꯤꯌꯥꯒꯤ ꯆꯥꯡ ꯊꯥꯕ ꯋꯥꯠꯍꯧꯗꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯂꯦꯟꯕ ꯌꯥꯔꯛꯇꯕ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟ ꯊꯣꯛꯄ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯊꯝꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤꯅꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯣ ꯗꯁꯥꯅꯤ ꯁꯤꯗ ꯉꯁꯥꯏꯒꯤ ꯗꯥꯛꯇꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯦꯔꯦꯟ ꯍꯥꯏꯇꯥꯔꯦ ꯃꯃꯥꯁꯤꯅ ꯑꯉꯥꯡꯁꯤꯡꯅ ꯌꯨ ꯊꯛꯇꯅꯕ ꯀꯔꯤ ꯇꯧꯅꯤ ꯗꯥꯛꯇꯔꯅ ꯍꯪ ꯂꯥꯛꯄꯅꯤ ꯑꯗꯩꯗ ꯗꯥꯛꯇꯔꯁꯤꯅ ꯍꯥꯏ ꯃꯄꯥꯅ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯁꯨꯒꯠꯂꯒ ꯊꯛꯄꯤꯌꯨꯅ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯑꯩꯈꯣই ꯁꯨꯒꯠꯂ ꯊꯛꯑꯣ ꯑꯗꯨ ꯇꯥꯔꯗꯤ ꯃꯆꯥꯗꯨꯁꯨ ꯍꯥꯎꯇꯕ ꯈꯥꯕ ꯃꯥꯜꯂꯤ ꯊꯛꯑꯣꯏꯅ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯀꯩꯕꯨꯅꯤ ꯑꯗꯨꯅꯤ ꯄꯣꯠꯇꯨꯗ ꯁꯨꯝ ꯉꯥꯏꯍꯥꯛꯁꯨ ꯅꯣꯛꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯌꯨ ꯊꯛꯇꯅꯕ ꯀꯔꯤ ꯇꯧꯅꯤ ꯗꯣꯛꯇꯔ ꯍꯪ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯗꯨ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯗꯤ ꯃꯄꯥꯅ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯁꯨꯒꯠꯂꯒ ꯊꯛꯄꯤꯌꯨ ꯍꯥꯏꯅ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯄꯣꯠꯅꯤ ꯑꯗꯣ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ
Twistatical na twistatical sida mai mapuroi ba MLA mantri oira mas mai ni pidi chei bani. What happened? Kedorake seems scared. Am nungai trabo fragile rabo. Where all are those guts and charisma you had before election. Nang election ni mamang da leirama mayam do loina chakrabo kedorake nang sagi magi mapuroi ba bot lepana traga MLA be chei basini duna. What happened? Seems scared. Fragile. Why you all those guts and charisma you had before election? Adu katai chakragena magi gat le mayam duna election sida duna suma mayam si lei duna ngasi si koi repol su tawri sing gida polling station tarukta aduna jun manga phau de chap chaba center da India lengang lakadra aduga India block lengang lakadra ha su khangani adu da khanga kana leba sigi mayam na pami santi propong ngudore bra adubu ngai gudore bra hai phom se mayam hainari yengsi adubu cartoon sing sida cartoonist ne pi ne ba yam wahan thok le ba ngak su no hon ba ngak su wakan khalan ba acho message zum pi ba adum mani aduna mayam ki demand mayam hai bi ra ko dagi ni adum kurba kan da khoi chang nai na tawdaba ngam da gi wafam su he yawi madu kui thok tana ba sinjage aduna agum khabar gumba suti le gadi khabar dagi mateng laruga tawjab ne madu masado pangam do yawi ana ngasi gi di adum Violet TV ki test of cartoon gi mahau matang asolution jare eng tabiri wasing bo makana khunam jawala dinna kaine ne bethan gi jeri pine beresi. Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest.